ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯤ ꯐ꯭ꯔꯦꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛꯅ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯑꯃꯗꯤ ꯄꯥꯔꯠ 3ꯗ ꯂꯩꯔꯤꯕ ꯎꯃꯪ ꯂꯩꯀꯣꯜ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯈ꯭ꯔꯦ꯫ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ, ꯃꯌꯥꯝꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤꯗꯃꯛꯇꯁꯨ ꯃꯇꯦꯡ ꯇꯧꯔꯒꯅꯤ, ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯤꯡꯈꯠꯆꯔꯤꯕ ꯁꯦꯟꯇꯔꯅꯤ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛ꯫ आर्मी रनिंग प्रैक्टिस सेंटर हेरोकी कोई सर्विस सिंगा हेरो पाकल नमदी पात्री की मंग लेकोलसी नाना थमक मंग सिंगो कोगी मंग मसी तौके सेंटर सर्विस मा कंको पेंसी आर्मी रनिंग प्रैक्टिस सेंटर हेरो ना इदो यूनिंग तो हाराव हेरो पाकल पात्री की लेबा मंग लेकोलसी मसी यसी वाजिंग ओबना आर्मी रनिंग प्रैक्टिस सेंटर हेरोकी होस्टेल लेबा सर्विस सिंगा सेट आर्मी थमक थमंग पांगथोक्राय मया मसो पतें खर पांगियु पाइब सेंटर असला मया लेदो सेंटर नि ये पाइप